Kaitel manbida laiba kuntraga humdoi shuba AR gi posta laiba jawan ama laikatnaba ngamdana leikhidre marina laikatnari waroi ching kaitel manbida laiba kuntraga humdoi shuba Assam Rifles ki posta laiba lens naik ama laikatnaba ngamdana leikhidre aduga post aduda laiminaba atopa AR personnel amana hauzik rims hospital da laikatnari haidi pau se sina phangba pau gi matunginadi leikhidraba lens naik adugi maming Rama Shankar apukpa Kapil Debram kawi Uttar Pradesh ke Janakpur Baliadagini mahaki rifleman number na F3300339 P ni aduga hauzik rimsta laikatnari basing aduna Havildar Omes Yadav sahi nipuga mapan Kana Shyam sahi niputaruk Fulchan sahi yangai taruk amadi LT Kimi sahi niputare ni haidi pau sina hai leikhidraba lens naik Rama Shankar ngarang ahing nungyai matung pung baroga minute kumathoirom tarakpa matamda obaga loinana wakhal manglakpadagi khudakta rims hospital da pukhatki adubu doctor na mahak sina purakle haina khanghalakhibaga loinana asiba haksang rims ki milial sangda PM taunabagidam thamkhre matam ikan kanadana kuntraga humdu shuba Assam Rifles ki post adu dalaiba atopa personnel marisu sab manaba moongda layong torokpadagi makoi singa dusu rims da pukhatuna laikana ki haide PLA ga khuthongna bada Indian Army amadi KNB gi maikaida mioi tara hena Sire Myanmar amadi India ani gi lonaba border pillar 87 ki Kamjong district ka tainaba yaingaupo khul manakta Manipur gi lalhalo PLA ga Indian Army amadi KNB gi apunba kangbu ga khuthongna bagi thodokta Indian Army amadi KNB gi apunba maikaida mioi tara gi mathakta siana yaukre haidi thodok asigi matangda pau se sina phangba pau gi source amagi matungina khuthongna bagi thodok adu ngase ayuk pung 2 makhairom tarakpa adwaida thokibani loinana ayuk pung 3 makhairom taro phawba maikai ani da kanumong na khuthongna ki haidi khuthongna badu da PLA gi lanmi singna KNB gi kem thugai ki baga loinana khulai taraga humdoirom lauba ngamhore haidi thodok thokpham gi akoibda leiba labuk yaungna mafam khara da KNB gi lanmi sing oigani haina thajaba asiba haksang tara henu taduna leire haidi khuthongna badu da saruk yakhiba Manipur gi yawal lanmi mari aso apan nankre haidi adubu soglaba sing adu hauzik thoina khudong thiningai oidre haidi phunal mring village ki chairman na press thadorpa serol amada miyam da wafam khara khanghalak lemadodi ngasi dagi hauraga phunal mring gi view point yengba lakpa visitor singna ayuk pung mari dagi ayuk pung 13 phawba khaktamak sangba yagani ibudau phunal ningthau khurambagi oinadi athingba leijade mafam asida mayai kaba chinjak sijinaba yaroi amadi phunal ningthau del heibagi khubamda amang asoi tausinbigano hairiba wafam asigi ona tainabada thabak kaya torama thoklabadi maduda tholakpa afafatagi thodang isa isana pujagadabani tampaki silnau puna munusu mateng pangbiyo hairi anti extortion cell hangdokre Manipur da lenga ki home department amapung oiba thodang loduna anti extortion cell hangdokre nauna hangdokliba cell asigi telephone number 1800202332 ni haina Chief Secretary Prasan Kumar Singh ngarang lauthokre State Police Central Armed Police Force Assam Rifles amadi Army na punna thodang lominaga doriba anti extortion cell asida sakangdaba singna cell gi demand torokpa amadi kihal khangalakba matamda chingnaba leitana call tawbirau amadi message thaduna khanganbirau chapchaba action thuna lokatkani haina phongdoki Republic Day gi duty taba IRB ama leikhidre lengang na sinduna ngarang pangthokiba kumudraga taruk suba Republic Day gi thawra mapung phana pangthoknaba amasung asoi angam thoktanaba singjamai thongkhongda duty takiba IRB gi person ama laikanaba ngamdana leikhidre haide hira masigi matangna pau sesina phongba pau gi matunginadi laikanaba ngamdana leikhidraba IRB person adugi mame athopom debreta sahi kuntragani thoi kawi maha kuntraga matoi suba IRB gi person ne mahaki rifleman number na 01123358 ni maha ngarang ayuk pung mangarom taba matamda singjamai thongkhongda duty tawringai khanghaudana masa nungai te haiduna hepkhibadagi hawgalakidabani haide yengluba matamda maha gyan manglaga tadun lerambadagi khudakta security force ki kangbuna advanced hospital da pukhatuna laikanana bohonake adumoina ma hospital gi doctor singna asiba haksang moina pukhalakle hairakibani haide maha ngotau karamna sikibano haiba khangba ngamdrabasu heart attack na maram oiraga laikidaba oiramba yai haide